ILP bill ki matang de miyang impang thokre government ki draft bill yauriba isingwa sapa hundran thoki mahuta isingwa sapa yang hima thoi koigadabani haina warif lokre Union Minister VK Singana Manipur ki ningtam lanwi sing ikai kuna bot kre sahi ani ki manungda sil surgery bam fauduna afaba khal ki highway ama yorakani haina sipong dokre Amasung Manipur government English sing tara humdo ye constable lobagi DPC kapkibagi maram ataba matam speedrabadi MPP na PIL matharakani hai Mayam Kurumzari Adam Niambiribasi Impact News ni ay takilamam siyam kanaina hausi pungza si pawbagi maruba paw miyam de pizari ZSL PS na sindana pangthokiba lamdamasig yelomi kanjanaba stat government anoba bill proposed draft bill gamari lenana phamkiba miyamgi khanenabagi mifam aduna recommendation manga lokre hairiba recommendation singadugi manungda anoba draft bill da base year inkumja lisingma chapal humdrani thoi adu semdoktuna inkumja lisingma chamapani yankhai matoi ohenba lamdamasida punna khundaminariba khundaminduna lerakliba scheduled tribe maitei pangalamsung maitei singbu manipur gi miyoi singni haina sakhangba anisuba recommendation da anaba proposed bill asigi title the Manipur Regulation of Non-Local People Act 2016 asi yaningde title asina ningthau palingi matamdagi leijaralaba landam asigi matik magun amadi masak mangali hairi ahum suba recommendation dana Manipur gi miyoi nataba singbo regulate taunaba stat government anaba bill ama landam asida khundariba yelomi pumbaga khanaraga semba mari subadana khomdram ratanbu wanted laukthokpa amadi phajin babu yaneba phongdokki loinana thadukna bawari lauki recommendation asigi aroiba manga saba pointa ngasigi mifamasina lauriba recommendation pumba thabakta onthokpada stat government GSL PS ta mapung fana mateng pangba haibana singba yauki Ya school police lane laiba Manipur Dramat Union da pangthokiba mifam adu GSL PS ki convener in charge BK Moirang sana tharuma pu amasung Manipur University gi Department of Economics ke professor CSP Ranjanna moderator oidana pangthoki state government na nauna puthokliba bill asigi matangda wafam thamladuna senior advocate khaide manina hai anaba bill asida landam asigi yelomi kanjana bu wafam amata yaude bill asigi maming asimak nasu mayek sengna haire madudi bill asi lamdam asida changlakpan non local singi tamakta semjaba bill ne adabo GSL PS na bill asigi matangda miyamgi khanenabagi mifam ama pangthokliba asimak achuma khongthang ne state asigi oiba lamdam asigi yelomi kanjanaba bill ama layan se hairabadi GSL PS amadi state government gi marakta khara kathok naduna bill ama semagi tangai fadaba amalai point amada Laiduna bill asigi matangda wari sanaduna lairabadi bill asi mapung faba ngamloi haina khaide manina makha taki nakalamuramda GSL PS ki maikaidagi bill asi asoiba kaya ama lairi haina committee asigi ko convener NG Devana khanane bifamadu gamalina thamki bill asi da yauriba local people hariba asi mayak sengde base year income jali singma chamapul humdrani thoi gi mahutta Umdrani thogi January kunma thoi oriba si yaba ngamloi loinena parliament asi lana sijinabagi matangda karigumba amata pande loinena proposed bill asida bill asi kadai faba sarangadagi haiba mapung faba mechanism yaudi haiba yauna wafam kayasu phongdoki yamna chamgare aba bill se mamin degi hongna adum hairene kare haire Manipur Regulation of Non-Local People Act 2016. Arrival on the my basing Kangable on the Haitaradi. Mapandegi Ati Changa Kadolip say, a quick soap chabala Kadolip say, Mazika Kong Hampam, Adigi Pampam, Karachauba, Titina, Sopa the Pamnaba, Karapipana from the Pamnaba, Imai Belna, Pirang the Pamnava, Gaina, Atuki same Saba, Adumakimakalgi Bilnab. Ado local people ki Manipur people ki kanjana bigi port ama yaudi aba Laivasigi athoba ningtam lanmi singbu sahi ama chupna ikai khunabagi thoram yad karo kurwani gi saru ama oina Manipur gi ningtam lanmi singbu ikai khunabada unabagi damakta Minister of State for External Affairs Retired General BK Singasi Manipur de thunglakre yad karo kurwani hariba thoramasi Prime Minister Narendra Modi na
mamang sei ki August 15 da haudokkibani BJP Manipur Pradesh na sindana thoram asi Moirang da pangthoki thoram adugi saruk ama oina nitaba chitek ta leba BJP office dagi motorcycle gi rally amasu VK Singha ne lamthaki Moirang fawa chatkiba motorcycle gi rally aduda motorcyclist chamarom na saryaki BT Park ta leba side miner haina su khangnariba Paidabung da su minister na haikat leka tamki Moirangi INA complex hall da pangthokiba yad karo kurbani gi mapung oiba thoramda BJP notice insas Prahlad Singh Patel state BJP president KSS Babananda amasung BJP atailu singh masing su saruyaki Moirang koireng amadi Hemam Nilamani yauna Manipur gi ningtam lalda asoba thaudang laukiba athawa singhi immanungda certificate amadi khodol pot piduna ikai kunamas utki Ningtam lalda Manipur gi miyamna laukiba thaudangbu singtharaduna layoi kraba ningtam lan mi sing adugi thauna amadi kathokpabu ikhoina ikai khunafam thoi haina so external affairs ki minister of state retired general BK Singhana thaumaduda phongdoki और ये धरती जहां पर पहली बार द ट्राइकलर was planted by Subhash Chandra Bose is important in itself, and I bow my head in reverence to all the sacrifices made by people of this place. Today, Bharatiya Janata Party has come forward with this idea कि let us remember all those people who have worked for independence of this nation. VK Singhana Makata Kibada Northeast India bo Southeast Asian Laibak Singa Pongna Hanba Pami Lakadriba Sahi Amagi Makaina Traga Anigi Manungda Silsa Ziribam Fauduna Apapa Makal National Highway Ama Laklagani Highway Asina Mori Fauba Samnahalagani Makata and Moridagi Myanmar Thailand Laos Amadi Vietnam Fauba Samnagadaba International Highway Amaso Siamlagani Hainasu Minister na Makata na Fongdoki अगले 1.5-2 साल में सिलचर जिरीबाम होते हुए नेशनल हाईवे अच्छा नेशनल हाईवे पहुंचेगा और इम्फाल से मोरे तक भी पहुंचेगा। मोरे के आगे हम लोग इंटरनेशनल एक हाईवे बना रहे हैं जो कि म्यांमार से होता हुआ थाईलैंड चला जाएगा और थाईलैंड से लाओस और वियतनाम को कनेक्ट करेगा। Manipur government English ni taram do gi constable lobagi DPC kakiba sigi maram mailaba singna athaba matamda pidrabadi MPP na PIL ma tharagani haina fongdukre lonina lisini taram do gi constable lobagi DPC sahi ahum hena namsinduna lakpa asi taraina lofam thokte masi billion talulom gi achoba scam ni haina Manipur People's Party MPP gi president and Sawaki na fongdukre ngasi Manipur People's Party gi polo ground maninda lab office ta pawmi singuna bamada Sawaki na hai Manipur gi Taranepalak Suba Governors Oriba Manipur gi ahan manapi Governor Dr. Nazma Heptulabu billion tarlom asigi scam na taram opasi MPP na kandem tawi haigi mangna hai lisuni tarahum doida kaukiba constable lobagi DPC kakiba asigi maram ataba matamda government na pidrabadi PIL ma thabadana tana hiram asigi matangda miyeng sangbinaba Manipur gi Governor da memorandum amaso pisilagani haigi Lisini tarahum dagi constable lobagi matang da paladana sabha kiran hai nupa constable lisingani lawgadaba da punna mioi lising kuntrarom laki bagolena candidate lising taraga sani marfutarit di physical test written test amasung bai babo si loiduna result ngaiduna laina kibani hai ki sabha kiran na koina hai kibada candidate singna tongan tongba test sing landuna lakpada paisa kaya mailaba sing da pisin ki madugi apunba sen pam punna billion taruk Koti nipu taruk lak tara mangaga lising mafutrarong oigani haina MPP na tikat pada khangmangam lesu phongdoki Her Excellency Dr. Nazma Heptula oath taking ceremony lo numit ni sumbas kam sina Manipur gi Governor okpase Manipur People's Party na condemn tawi police constable lo se irai laina police department na cancel tawre haina irai lan lo adubu manung da mun thirurgadi mi lising kunsha dagi mi lising taraga sani marpu terese yauna ba honar ko matamda gate khar lali gate singudi physical efficiency test written test adagi baiba bosigi la ko matamda magi ritual magi procedure magi tax khar pinai taxing je kon munna pasilu ko matamda 6 billion 46 crore 15 lakh and 90,000 this scam ne se
Among the all Manipuri T successful candidate of police constable male Sunitarahumdo Zesina, Makogi Pangto Kiba, Vaivagi Folado, Task Kunmanga Fabagi Manunda, Lautok Pinaba Apil Taurakli, Nasiman Press Club the Pangto Kiba, Pangmissing Unabama the JCSC spokesperson Mohammed Zahir Khan Haikibada, Lenga Asina, Pawa Pai Haibagi Matagum, Kendri Lising Taraga Sanimal Futareki, Marai Bapu. Kangu Takta, Manganaba Torang Toribasi Yaningde, Hideba cabinet decision asi, Atamatamda, Handok Pinabas Apil Taurakli. Sanabadi district aso, candidate sing rally Satpada, district asi SPina, Satakiba Tawong Adubaso, Zesina, Yanina Fongdorakli, Narang so infal the candidate sing rally Satpada, Mog bomb, tear gas, the singba, Kapsila Pamadi, Mioikaya so open, Yaukiba Dubaso, Penda Fongdorakli. Task Contrada MPTC Pangai the Nauna, recruitment Kinamak the physical test, Tawani Hariba Adusu, Lenga Asina, Handok Pinaba Apil Taurakli. August ki tarikh kunmanga phugi manungda Manipur sarkarna hojik haidoktana lairiba result se haidok piri hairaga Manipur ge lainga ku law and order phibam phagalan ba matamda saruk ya hanna ba ge Manipur sarkarna sinbi nataba pambai chat khriba taragadi masida afafa to thukta gi daita Manipur sarkarna pubangam ga doribra lisang sina Manipur da thabuk lauraga namji laka hainabi se thadok le hairaga job ability career manghan ga no haibo bafam se Manipur sakai maikai dane goina hangjaning bafam se date 30 degi recruitment tawgani haina tawriba se lapiyu candidate Singna, Harban Milasida, Mahoi participate over Yawa Lakpata, Madu Tolok, Pafata Data, Masa, Madi, Manipur Sarkana, Data Pugatam de All Manipuri T successful candidate of police constable Melisunitarahumdo Zesi, Tommy Singh Haina, Singnava Singna, Mas Infal Dimapu Lambigi, Sada Hilski, Mapam Amada, Potsai, Tanayaba, Tata Trak Ama, Maitagre. Dimapulom the Infal Tamalak Lambida, Masi, Nimidang Waram ZC, as a Tommy had a Singnava Sing a Potsai, Porapata Trak Ado, Maita Amangata, Togan Kibani Heidi. English Nitaram Doida Manipur Police Kinupa Constable Sungani Kanana Sem Kiba DPC Bu. Manipur Langakna, Kakibagi Tawangbo, Democratic Students Alliance of Manipur De Samna, Yamna Kanna, Yandabas of Fondorakli, Lunena. All Manipuritan T successful candidate of Manipur Police Listening Tarahum Doi Betsna, Hausi Kauriba Economic Blockena, Miam the Awaba Piriba Asigi, Died so, Lenga Osina Pugadabani Amasung, Hiramasagi Matanga, Atabamatamda, Warosin Purakatabani Hinasu, De Samna Serulamada, Kangalakli. Wango Assembly Constituency Amadi, my Infal Assembly Constituency, Anigi Pound from Odiba. Laitang Tong Makongi Lambi Semidana Lady Asi Atamatam da Sembi Haina, Mapamadugi Miamna. My never sing a puning sing silakli, Tong Asi Sabalo Rebaso, Tong Makong the Gina Mita Samilom Gilambi, Semagi Tabak Asisu, Tong Saba Asigi Manung Sana, Yauribani. Adaba Tong Asi Sabaloiduna, Sanga Dora Fauba, Sembi Dabasi, Libuk Tivani Haina Top, Opopi, Social Union Gim Secretary L. Birilana, Fongdorakli. Mahana Makatan High, Wangway Assembly Constituency get top Opopi Madi, Maya Infal Sigi, Samusang Santi Purpong the Batong, Asigetong, Makong the Mita Sabri Fauba, Lambi Si, Pataba Maramna, Miam Satuksa Senda, Kodong Sadabakaya, Mayuk Nahale. Accident talked on Asopan Nankiba Sukaya Yauri Haiki, Samusang Santi Youth Social Development Club ki official sing Nasulambi Asi, Tong Asi, Sangadring at the same Yohina, Fongdoki. Nakalaman of the top Opopi Upper Primary School, Asida Ojamanga Lebaki Manunda, Ozani, Transport Tauki School, Asida Hauzik, Ozawat Kodong Sadaba, Kaya Mayuk Nare, Atamatamda, my never sing na Miyang Sang behind top Opopi Gimiamna, Gomen Yapung Su, Sing Selakli. Thong jigi piriba asang bagi magi lambi gi sangje yamna pikpa maramna yamna masida lairiba koibada lairiba mi amasung arapada gari sathok chasinje yamna kungbanina problem je oire maramasina koigi thong sanga dringai gi mamangjida koigi koibada lairiba lambi amasung magi side lairiba both side lairiba lambi sing si koilas thajan biraga lambi sing je magi khitang nakanda lairiba khitang pakthok biraga thong asi sanga binabagi damakta hamjari LMS Law College Wajamada, Aina Tinkraba Laluf Amana, Selgi demand Taurapabu, Yanim Fong Doctona, Wakani from Cre, Mifamasi College Asigi, Mahiru Sing the College Asigi Geta, Satakibani. Mifamasi Yakiba Mahiru Sing the Fongdorapada, College Asigi Indo Stadium, Sana Basemba, LMS Law College, Construction Committee member, Oiba College Asigi Wajamada, Aki Tuzung Pogaliba, Tawangasi, Yamna Kana, Yaning the Sohaiki.
Central government paikhaleba solar pump sets scheme gi matang da nomagi oiba state level workshop pangthokre panbayai Ministry of New and Renewable Energy Government of India gi miang makhada paikhaleba scheme asina lomi singna solar pump set sing sizinaduna senthok lambi hengana pandam thamle scheme asigi matang da Navat ki general manager AC Srivastava lomi singna diesel pump sing leiduna sel hena sangan bagi mahuta araiba mawongda sizinaba yaba janatana sel ting da matam sangna sizinaba yaraba solar pump set asina lomi singe sel thongi pibam phaganan ba amgani haiki mangna makha taraduna mausagi khal kahendana nungsagi mangalna sizinagada pump set sing asigi kanaba karamna logadagi amasung karamna lomi singna lonasi phanggadagi haibagi matangda lomi singda mayak sengna khangan batangai fadi haiki National Bank for Agricultural and Rural Development Navat Manipur Regional Office na Sindhun Class Grande da pangthokiba thoram aduda Manipur ki Chief Secretary O Navagisho Navat ki General Manager AC Srivastava Reserve Bank of India ki Chief General Manager T Hojel So Saryaki. In any government sponsored schemes, it's widely open, and any person who feels that he is capable enough, having adequate capacity and skill to implement that scheme, may come forward and may approach the nearest bank for the loan. And once the loan is sanctioned and disbursed, NABARD is a channelizing agency for the subsidy. We give the subsidy as per the entitlement, depending upon 25% to 44% as per the schemes and as per the category of borrowers. Takhel Gram Panchayat ki Pradhan Yumda amasong yum gi akoibada bom langsin bada sienabani haiba miyoi ani Imphal East Commando na ngasi ayuk pung tara taba matamda yorobungdagi fari haina thajaba yaba pawman hairi faraba miyoi adudi top awang laikai dagi RK Prithvinanda LS Ibungo chai kunithoi apokpa RK Sanaya amasong Khorai Konsam laikai dagi Wahengbam Ronand sahi kunmathoi apokpa W Manihar Singhani hairi Royal Riders Manipur na Kwatha da leiba Taranthi Suba Sam Rifles ka punna kusam na sinduna Kwatha Youth Club ka lunena ngasi khul asida leiba Primary Health Sub Center da nomagi oba free medical camp ma pangthokre ngasi pung nipan makhai dagi hauduna nongtil pung mari makhai da loisin ke ba camp aduda khul adu gi mi sahum lomna lemna layang ki baglunena makhoida hidalang thaki kanabasu lemna yenthoki ngasi health camp aduda medicine doctor ahuma masung dental doctor anina layang ki Royal Riders Manipur General Secretary Panjawam Jogun na Fongdorapada Kwatha Khul Asida Awadapa Ngakta Ngairi Haidana Khul Asigi Authority Singna Haijarakpadagi Hairiba Kemasi Pangtopane Khul Asida PHSC Ama Lajarabasu Matau Ningtina Taudre Medical Kemasi Pangtopada Taranthi Subasam Rifles na Mateng Panglapagi Damaktasu Mahana Thakarpasu Fongdoki si ngasi akoina tori health camp si akoi sahi khudingi akoi tawjawi health camp ne ado masi akoi singi mafam singsida akoi chatlaga akoi sigumba akoi health camp ye akoi doctor ye amasung hidak langthagi award pa jingje royal si makai ding su khaitang no su akoi mekhatpang ngamra yengjage amasung mayam singsiga akoi ga apawa mari na thamna amasung akoi serving with adventure aiba akoi koi team sida koi na ngasi phoga Manipuri lodging loya sing na koi lepa leitena koi health camp sing koi satha jagini Nakalamaromda Kwatha Youth Club ki General Secretary Takhilamam Sanjoina Fongdorapada Kwatha Khul asi lama leirabana natragana lengak asina miyeng sangbidabagira lambi thongi pibamasi asuki mati fatre masina maram oiraga khul asida anayek yaurapa matamda kunja sing asina awaba kaya mayoknari masigi matangdasu miyeng sangminaba mahakna appeal tawrakli School gi ju yam wat play school gi oja ji ju khuding mak se yamna darkar lai re na khuding mak se village se ji mayam ga yeng kan di awat pa adumak ore government mai kisida khumsi yeng sin mina ba tahaninge tourist center ohange aduga museum center ma museum ju hange na khalle mari le na ba authority royal raja Imphal sida kusam na ga moi degi mateng kitang lawninge Manipur di sarkar na oro kana na oro mari le na ba authority department khudi mak na yeng changmi na ba
Haukiba August ki tang tarahom doi de Jenims Hospital da Khurai Singam lekai dagi thaudam iboso ko ba ahal amabo layeng na ba thamnam laga imung manungi mioi amatan hausi fawba hanna yengla dabada asi mioi bagi lis nati haina mete International Civic Action Network mikanna fungdoragli Jenims ki director Professor Devian gi lamjing makhada hospital asik staff singamadi duty tariba doctor singna fawba sel khaijin aduna angamba thakta layeng liba ahal asi kanana puraktuna thamjilam libano haibadu lupasina tikat padagi khangle amasung atuba matamda nariba ahal asiga marilenaba miyoising khudak laktuna yengsiladrabadi logi mateng lorgani hainasu lupasina makha tarakli Ziribama mapung faba district ama oin laukthokna ba khongthang lakhotrabadi lakliba September amadagi akan ba khongjang sangsilagani haina Ziribam district demand committee na serolamada thamlakli How's matang swai the break amatang lauzage Manipur madi malinga tonga tonga mi ipaw singalune ne khoi break ta gyamna thuna hanjarake impact news po mekta da lebio Lengsin birau Thangmaiban DM College Road ta leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna Mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki Thangmaiban DM College Road Imphal Unified Academy Kwakathil Bazaar Airport Road I'm Sophia Warapon from Wangoy. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I'm Ramon Roma. I got 10th position. For this, I would like to thank all the teachers of Unified Academy. I'm Sungkham Kumar Singh. I stood 27th position in this 2016. I would like to give my full credit to this Unified Academy for their support. Breaking matung kataram noksari yausi makhata ba pauda National Food Security Act ki makhada lairaba miyamda fangangadaba seng phangandaba ki mayok dangasi Khorai Assembly constituency ki manungsan leiba khawai soi sabal laikai ki miyamna wakani fam sathakre hiramasi ki matang da heptagol youth women's committee khawai soi gi Secretary Amirun Nisa na haikibada sayesigi April 15 da National Food Security Act sanaba haukrabasu khawai soi sabal laikai ki oinadi matam sana seng phangdre haukiba me thagi seng Pangkraba matung asi fawa sieng maroma amata fangdre sieng matam sana pangan binaba amadi ek asigi makhada bifam tokpa saruk bibinaba local MLA amadi mainaba singda kayarak haijakre adaba ngasi fawa miyamgi wakat tabidan leithokle maramaduna numit nini ki manungda miyamgi sakthung pidrabadi local MLA oiriba Dr. NGB Joy matam kaktana boycott tawrakanisu haiki Prajana pamdriba thawong asibu aikhoigi kaino kendra gi oina pubiriba MLA sina numit ini phawugi manungda hairiba prajana pamdraba thawong singa ji mana thidoraktaba taragadi 3/6 ta nupi lupna mahaki vote khomba lakpa bui khoina boycott tawgani mi magi priority ka ta manga iba se moina mari gi pieba amagi kakhreba kun manga lakpa se moina manga kakhraga kuntang yen baneba se khoina yaningde Salibathas ki kungi namidang de Imphal East Block 2 gi Thongzo Assembly constituency ki pradhan Moirang Them Ongbi Nungside gi yum ki Thonganda thamlamni ba madu Kanglaipa Communist Party Military Joint Committee gi SEP Kanglai Mission scam na sathaki bani haina loan thingkraba lalolov asti ki publicity and propaganda gi Secretary Ningthem Mangang na thopa sirlamana claim tawrakli Miyamna Khan ki Bazila Parishad member amadi Miyam ki Sakhat Thorang ki damuk sahi mangada Peterle ba yamla ba senfam sing ngasi fawada Miyam da kaya yamna awong ba pibang ngamkrabagi haina su hanglakli KFCP MJC ki Sef Kanglai Mission na yamal haksin na lawbaga lonena khongthang asina ahan mu oraga tung koina satpa yaba lambi amagi damakta lisingni tarani thoida pangthokiba pansat election da gi hauraga ngasi phawbagi oiba white paper ama Imphal East 1 2 amasung jiri ki block development officer singna lakiba senpam amadi taukiba thabak sing adu semjin sajin amata yaudana asuma report ama kanglai miyam khangna KCP MJC da numitarini fawbagi manungda puthoktuna sinagadamani su hairi Sahek Sereng Saipam Saipan Semgad Lup Saipan gi Tarasuba Foundation de ngasi Manipur Press Club ta pangthokre thoromasi ga mari lenana Ladisis writer amasung filmmaker Sandam Sema Saronda Lifetime Achievement Award piduna mahakna tawkiba thabak singgidamakta ikai khonama utki Global Achiever ki mana fanglaba Namaithem Arun Kumar Busu thorom gi manung sanna achaba khodol pot tamduna puning thawgutki lonena Saipana puthokpa nungsi serul haina mingthon isai larik amasu phongki
Ngasagi Thoramasida Saipan ge member sing Aiba Amadi Atai Mayak Iba Miyo Kayana Sakyaki. Akhil Bharatiya Vidyarathi Parishad ABVP Manipur na Governor Dr. Nazma Heptulabu Taran Opagalan Manipur University gi Master Degree Tamnabagi Emission Test Taudan Lariba Amasung Mahima Singi Lam Award Pakaya Mai Unaribasiki Matanga Wakat Kre Hiramasiki Matanga Dr. Heptulana Ataba Matamda Warusinama Puraknaba Mainabasinga Wari Sandragani Haina Tazaba Pirli Suhairi Kanglai Models Manipur Sin Task Kundareta Pang Tokadoriba M Sugi Salam Kongset Ki Matang Mangwinana U Sara Tabaki Taramama Masi Pisum Singamasa Pang Tokre Taramasiga Marilenana Kanglai Model Manipur Gi Volunteer Sing Singamaka CYLC Club Ki member Masung BJP Gista Executive Member Ngambam Rovatna Pisum Singamasada Usar Sami Henataki Kanglai Models Manipurasi Marwaina Lamnamasigi Inkaliliba Naha Uriba Model Singda Pida Ama Piduna Modeling Bo Career Ama Oina Ohen Nabathaurangli Pandamasigi Saruk Amoina Kanglai Models Manipur Sindana Taski Contract the Bota Monsoon Soa Model Promotion Tauramasu Pangtokani Hairi Saliba August Tasiki Anirak Suba Oina Lem na Mid Lion Maki Kemama Sangai Pro Airport Labor Lions Eye Hospital da District Blindness Control Society in Falga Question Naduna Tasiki Kunifan Ayupung Tara Dagi Nemit Umapung Tara and Fabo Pangtolagani Haina Lions Eye Hospital and Services Trust na Fong Pauzi Luckily. Contemporary Manipuri Fiction A Critical Assessment 1990 Dagi Lisungni Tara Haiba Hiramasida Kanan Nebagi Taramama Pangtokre Kanabaki Taramado Society Academy na Manipuri Department Manipur University ki Khosan Naduna University asigi Court Hall da Pangthoki Bani University asigi Vice Chancellor in Charge Professor M Dhaneso Singh Manipuri Language Advisory Board Society Academy New Delhi ki Convener Aits Bihari Singh Manipuri Department ki Oja Mahiroi Amasung Research Scholars Singh Amasung Aiba Kayana Kananeba Adu Sar Yaki Kananeba asigi Technical Session da Landamasigi Aiba Singna Makoy Oiba Wakaldagi Sagatan Iba Wari Masamadi Upanyas Singi Matangda Si Pathoki Manipur Tourism Development Society MTDS ki Office Amangarang Sandipo Tinsit Road ta Hangdo Kre Haina MTDS na Thadoroba Sirulama Kangalakli Lunena Nauna Hangdo Kibo Office Aduki Akoiba da Usar Sing Taki Haina Sirula Cinema Katari Miam ga hena fabambari lehena bagi pandam da lamfiel leba nimar futaruk suba battalion Central Reserve Police Force na lamfiel leba Our Commerce Kauba Rehabilitation Center ama da sara tanaba polam singi mating pikre tharomadu da marfutaruk suba battalion CRPF amasung Our Commerce ki members sing na sabya ki hairi Mioiba ama oibagi wakalonda Rehabilitation Center asida mateng pangbani haina battalion asigi commanding officer Zenta Komana Impact News da Fongdoraki. We have in our neighborhood an organization, the Overcomers, who take care of the drug and alcohol addiction patients, and they work for their rehabilitation. Their chairman, Mr. L. Rajkumar, had projected some problems. This is our humanitarian gesture from this unit and its men. I want to add that since this unit is located in Manipur, we are a part of the family of Manipur and we are always there in times of need. We need to help each other like good neighborhood, like good. Hokiba July Konito de Tokiba Cherolamagi Matung in executive member Nipanama the Vice President Amayauna Mio Mapan Yoiba BJP member Pradeski Kisan Morsa Sim Krehaina Kisan Morsa BJP member Pradesna Tadorapa Cherolamana Kangalakli Matam Sangna Sembidana Laklaba Wangkain Tempukri Mamang Lekai Atokpam Leraki Lami Sing Nong Kazitan Hek Tabada Ising Tumzin Batanatana Laklaba Asi Ngasi Lok Jana Sakti Party Jana Secretary Atokpam Kisur Singagi Lising Makada Sendin Kre Haidi Balerek Asi Karada Orabasu Sapana Magidamakta Nung Lebak Tadana Sendin Kibani Hai
लेरक मनुंगसिन लेरिबा प्रजा मियाम असिना हजि इनावसिन तौबिरकपा लंबी से सही क्या लगी इसिंग थुमदना मतम ला अब मतम सिदा इनावसिन सोक्तोरक्तना हजि लंबी से लेबाक थोनना नुंग हैदना सेंबिरकपम साबिरकपसे असिगिदमक्ता कोई नावसुबो अखोइगी लेरक मनुंगी मियोइसिंगना प्रजाना थागली लोइनना इनावगी तौ तौ थबु खुनिमक्ता माकी मतम पुनमक्ता माई पाकपा बिसे वेरेसन मथंग तागी तरा तेरे पांगथोकदरेबा सदा हिल्स एटोनमस डिस्ट्रिक्ट काउंसिल के मनुंग सनबा वाकोटफाई डिस्ट्रिक्ट काउंसिल कंस्टिट्युएंसी के बाय इलेक्शन दा श्री साइलेंट लौजेम्बो मणिपुर प्रदेश कांग्रेस कमिटी की मेरेप ओने लाउथोकले हाइना कमिटी असके सेलमदा खंगलकले हौजिक ngasi नोबगे बसानबगी पाव DSA कक्सिंगी सेकंड डिवीजन फुटबॉल लीग टूर्नामेंट DYA एलांग खांगपोकपिना विनर ओइख्रे All Manipur Football Association Amphagi Miang Makada DSA Kaksing Sinduna DSA Kaksingi Sanabongda ngasi sanakiba tournament asigi aroba lecta DYA Elangkhang Popi gi sanaroi Y Abu Samasung E Nilakanta anina match ki tara mari masung homdra mathoi suba minute singda panjal amam sanduna DYPA Sorabo panjal ani amada maiti ba piki bani lonena tournament asigi winner oiba ngamki Match assi the mighty Orabati YPA Swaragi Amatangaraba Panjal Aduna Muhammad Aftafna match ki Kutramatu Suba minute Sanki Bane. Task Tara Humdoegi Saturday tournament assi the team Marina Saryaki. Maharaj Kumar Ganendrazit Memorial Super Division Football League Tournament Upa Kyamgai Mai Pakre Infal East District Football Association Sinduna SWC Kongmangi Sanabongda Ngasi Sanaki Tournament Sigi Anisabal Lector Rao Laring Mamlaikai Masung YOC Kurai Konsam Laikai Anin Akan Mamong the Lamba Taunaki Match Aduki Apiba Matamda Tim Animana Panjal Amat Sanabangamdana matches to draw Saki. Saturday tournament asigi ahum sabal lecta upa kyamga yusanaroi ts bonana match kini putaruk amasong humari suba minute singda panjalani sansinduna ESU wangkai ba panjal ani amada maite ba piki match adugi maite auraba ESU wangkai amata ngai ba panjal aduna taratuk suba minute ta it's aboin sankibani hayeng tournament asigi mari suba lecta ava khetrigaw amasong 11 star akampat ani sanagani aduga manga suba lectana sak yumnam kono amasong nipso kaibi anina lamba taunagani Kunmapan Suba Manipur State Taekwondo Championship Amasung Taranthai Suba Governors Taekwondo Cup of Manipur da Uta Unit na Mangzil Thadin Sali All Manipur Taekwondo Association Giming Makada Saturday Championship asigi ngasi sanaki ba sub junior girls ki under 26 kg da HTA unit ki and Asakira na gold aduga Uta unit ki and Rosi na silver medal lauki bagalena sub junior girls ki under 68 kg da NSA unit ki Sanaroi and Helena na gold medal lauki sub junior boys under 18 kg da HTA unit ki is Tondon Bamasung Utagi Sanaroi A Lansenba Anina gold masu silver medal lauki bagalena sub junior boys under 38 kg dana PTA gi and Rovina masung amade CTI gi Sanaroi El Sanatom Anina gold masung silver medal amam lobangam ke Sanaroi ngakpigani senior men's under 54 kg da sai gi Sanaroi LBZ na gold medal ama lauki bagalena senior men's under 80 kg dana Uta unit ki LRC kanta na gold medal lauki Kuala Lumpur National Sports Academy hold the championship asida unit 18 dagi nupa Sanaroi sani humdra Maria masung nupi Sanaroi samani pun ser yaduna tongan tongan masana kaya da athoyen tanari hayeng championship asigi makha taba bout sing sanagani Laleba September ahum dagi tarit faba kaksing da pangthok kadare state badminton championship ki junior amasung senior ki trial selection thas ki kundaremas konipan da pangthok lagani haina Imphal West District Badminton Association na cherula meda khangalakli
लोने सर यानिंग सानर सिंह था से कुनमंगा फावदा एसोसिएशन से सेक्रेटरी द मिंग पिसमियागन हैनेसो सेलोस ने मखातारी Department of Sports Manipur University gi miyang makhada Manipur University Sports Committee Kansipur Sinduna MU Intercollege Men's and Women's Basketball Tournament ngasida gi haukre Manipur University ke basketball court ngasi sana ki banupa gi ahan semi final da Manipur University Kansipur na Beramong College somong mapoyan ko ni pantara mapan mai ti piki balunina ani sub semi final dana Don Bosco College na Manipur College Imphal bu Panjal point kuntra kunmanga da mai ti piki Hayang sanaga da tournament ke nupi ke final da Manipur University Kansipur amasung Beramong College somunga nupa gi final dana Manipur University Kansipur amasung Don Bosco College anina lamba taunaragani Humpuma thorak suba sar sursan sing KCI CVA Memorial Likam Knockout Open Kang Tournament Sumthang Laidenbi Kangkut Nambol Bamdia semi-final sangre Manipur Kang Association gi meng makhada Kaisam Thong Kang Cultural Organization sinduna Kaisam Thong elamam lekai gi khabam lak paman topta satrali bal tournament sing ngasi sana ke ba yani suba quarter final da Sumthang Laidenbi Kangkut Nambol Bamdia na Hawk Wavagai Kangkut pu yama lakshana Panjal Kuniti Mapanda Mighty Pibangam Kibolina satrali tournament sing semi-final sangam kre Tongan ba kang khotara ni thoina kang mari thokna khaidok tona July koni pandagi satrali ba kang tournament asigi hayeng sanaga da ahum suba quarter final da singjamai kangkon amadi klasa kaino kangkon anina lamba taunaragani Marba pa mana pizari ILB bill ki matang da miyang mi pham pang thokre government ki draft bill yauriba lisingwa sab of mutran thoi ki mahut lisingwa sab yakai ma thoi ga ban hain wari thokre Union Minister VK Singana Manipur ki ning tam lan mi sing kai kana bu kre sahi ani ki manung da sil surgery bam phawduna ahwa makal ki highway ama yor ka hain sing thokre amasung Manipur government lising ni tarahum da ki constable loba ki DPC ka ki maram mataba matam da pi drabadi MPP na PI lama thar ga hain